ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯈꯥꯔꯤ ꯂꯧꯀꯣꯜ ꯂꯧꯔꯤꯗ ꯂꯧꯃꯤ ꯀꯌꯥꯅ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯨꯔꯒ ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯂꯗꯨꯅ ꯃꯥꯒꯤ ꯃꯣꯡꯕ ꯃꯔꯜ ꯌꯥꯏ ꯃꯥꯏꯀꯩ ꯇꯝꯅꯔꯛꯂꯤ꯫ ꯄꯣꯝꯕꯤ ꯁꯦꯛꯂꯥ ꯀꯌꯥꯁꯨ ꯃꯍꯨꯝ ꯇꯝꯅ ꯄꯥꯏꯅꯔꯛꯂꯤ꯫ ꯋꯥꯡꯂꯦꯟ ꯑꯁꯤꯗ ꯃꯊꯧ ꯁꯪꯕ ꯁꯨꯅꯤꯡꯗꯕ ꯅꯍꯥ ꯃꯈꯣꯏ ꯈꯔꯗꯤ ꯂꯩꯄꯨꯡ ꯐꯝꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯃꯈꯩ ꯋꯥꯔꯦꯝ ꯀꯌꯥ ꯉꯥꯡꯅꯔꯤ꯫ ꯂꯩꯇꯨꯝꯅ ꯌꯥꯝ ꯁꯤꯡꯕ ꯁꯥꯗꯨꯅ ꯍꯥꯏ, "ꯏꯇꯥꯎꯁꯥ, ꯑꯩꯈꯣꯏ 5 ꯇꯤꯟꯅꯔꯛꯄꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕꯁꯦ ꯑꯩꯅꯤꯅꯦꯀꯣ꯫ ꯅꯣꯏꯗꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯅꯦꯕ꯫ ꯌꯥꯗꯦꯅꯦ ꯁꯤ꯫ ꯃꯤꯒꯤ ꯀꯣꯛ ꯂꯩꯕ ꯀꯥꯏꯁꯦ ꯍꯨꯔꯥꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦꯕ." ꯑꯇꯨꯝꯕꯅ ꯈꯨꯝꯃꯤ, "ꯁꯤꯡꯉꯤ, ꯁꯤꯡꯃꯟꯗꯅ ꯄꯁꯤꯡ ꯊꯣꯛꯏ꯫ ꯌꯣꯡꯆꯥꯛ ꯍꯨꯔꯥꯟꯅꯤ ꯆꯠꯈ꯭ꯔꯒ ꯁꯤꯒꯣꯡꯂꯩ ꯍꯨꯔꯥꯜꯂꯒ ꯍꯜꯂꯛꯄ ꯃꯥꯅꯁꯨ ꯋꯥꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯎꯅ ꯉꯥꯡꯈ꯭ꯔꯕ꯫ ꯁꯦ ꯑꯩꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯍꯥꯏꯕꯗꯣ꯫ ꯑꯩꯈꯣꯏꯗꯤ ꯍꯪꯒꯥꯝ ꯍꯨꯔꯥꯟꯒꯦ ꯆꯠꯄꯗ ꯀꯣꯕꯤ ꯂꯩ ꯑꯣꯏꯅ ꯍꯨꯔꯥꯜꯂꯤꯅꯦꯕ." ꯃꯣꯏꯕꯨꯡꯅ, "ꯍꯣꯏꯍꯦ ꯑꯣꯖꯥ, ꯅꯁꯛꯇꯨ ꯉꯥꯡꯖ ꯁꯥꯏꯅꯤ ꯀꯥꯏꯅ꯫ ꯀꯣꯕꯤ ꯂꯩꯅꯦꯅ ꯌꯨꯝꯕꯨꯅꯐꯥꯎ ꯄꯥꯝꯗ꯭ꯔꯕ ꯃꯄꯥꯜ ꯁꯥꯠꯂꯕ ꯆꯥꯕ ꯌꯥꯗ꯭ꯔꯕꯗꯣ ꯑꯗꯨ ꯍꯦꯛꯄꯒꯤꯔꯣ ꯅꯪꯅ ꯋꯥꯖꯥꯎꯗ ꯌꯥꯝ ꯉꯥꯡꯉꯤꯗꯣ? ꯀꯩꯅꯣ ꯏꯇꯥꯎ ꯃꯣꯏꯕꯨ, ꯆꯥꯕ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ ꯑꯩꯗꯤ ꯍꯨꯗꯤ ꯍꯨꯔꯥꯜꯂꯛꯏꯗꯅ." ꯃꯥꯏꯃꯨꯅ, "ꯌꯥꯔꯦ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯡꯗꯣ ꯑꯃꯠꯇ ꯇꯥꯕ ꯌꯥꯗ꯭ꯔꯦ꯫ ꯁꯤꯡꯒꯦꯔꯥ ꯁꯤꯡꯂꯣꯏꯒꯦꯔꯥ ꯇꯣꯛꯄꯤꯔꯣ ꯑꯝꯇ꯫ ꯅꯣꯡꯃꯒꯤ ꯄꯥꯈꯪ ꯄꯨꯟꯁꯤꯗꯤ ꯁꯨꯝ ꯂꯣꯏꯁꯤꯜꯂꯤ ꯑꯩꯈꯣꯏꯁꯦ꯫ ꯑꯗꯨꯅ ꯁꯦꯜ ꯄꯥꯏꯅꯕ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯟꯅꯁꯦꯕ꯫ ꯀꯩ ꯀꯥꯟꯅꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝꯗ ꯇꯧ ꯂꯩꯔꯗꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯗꯧꯅ." ꯑꯇꯦꯟꯅ, "ꯍꯣꯏꯅꯦ, ꯃꯗꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ ꯁꯦꯜ ꯄꯥꯏꯅꯤ ꯊꯥꯖꯗꯦ꯫ ꯑꯩꯁꯨ ꯄꯨꯟꯁꯤꯁꯦ ꯇꯪ ꯇꯥꯕ ꯑꯃ ꯍꯦꯛ ꯈꯪꯂꯕꯗꯤ ꯃꯈꯥꯔꯣꯝꯒꯤ ꯏꯕꯦꯍꯥꯏꯕꯤꯗꯣ ꯊꯣꯛ ꯑꯃꯨꯛꯇ ꯂꯧꯁꯤꯟꯒꯦꯅ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯅꯠꯇ꯭ꯔꯥ ꯏꯇꯥꯎ ꯂꯩꯇꯣ ꯑꯩꯅ ꯍꯥꯏꯁꯦ? ꯌꯥꯔꯤꯕꯨꯡꯉꯣ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯇꯦꯜꯂꯤꯕ꯫ ꯀꯝꯂꯥꯛꯇꯨꯒ ꯃꯤ ꯋꯥꯡ ꯆꯥꯎꯈ꯭ꯔꯕꯤ ꯅꯨꯄꯤꯗꯣ ꯄꯥꯝꯕꯒꯁꯨ ꯆꯥꯔꯤ꯫ ꯐꯤꯁꯥ ꯐꯥꯟ ꯐꯥꯎꯕ ꯂꯥꯝꯕ ꯐꯪꯗꯕ ꯅꯪꯅ꯫ ꯑꯁ ꯏꯇꯥꯎ ꯂꯩꯇꯣ, ꯑꯩꯅ ꯑꯅꯦꯝꯕ ꯅꯨꯄꯤꯃꯨꯛ ꯂꯧꯔꯗꯤ ꯍꯌꯦꯡ ꯏꯆꯥꯗꯨꯗꯤ ꯎꯌꯥꯟ ꯃꯥꯟꯕ ꯉꯥꯛꯇ ꯄꯣꯛꯑꯅꯤ꯫ ꯃꯃꯥ ꯑꯋꯥꯡꯕꯤ ꯃꯁꯥ ꯐꯕꯤ ꯂꯧꯔꯗꯤ ꯏꯆꯥꯗꯣ ꯋꯥꯡ ꯆꯥꯎꯗꯣꯏꯅꯤꯅꯤ ꯏꯇꯥꯎ꯫ ꯑꯗꯨꯅ ꯑꯩ ꯋꯥꯡ ꯆꯥꯎꯕꯤ ꯅꯨꯄꯤ ꯂꯧꯗꯕ ꯌꯥꯗꯕꯅꯤ." ꯑꯇꯨꯝꯕꯅ, "ꯏꯇꯥꯎ ꯑꯇꯦꯟ, ꯅꯪꯅ ꯅꯀ꯭ꯂꯥꯞ ꯈꯔ ꯇꯦꯟꯖꯔꯕꯁꯨ ꯅꯆꯥꯅꯁꯨ ꯐꯥꯎꯕꯗꯤ ꯋꯥꯡ ꯆꯥꯎꯍꯟꯅꯤꯡꯂꯤꯕꯣꯏꯔꯦꯀꯣ ꯅꯪꯁꯦ꯫ ꯍꯣꯠꯅꯧ ꯑꯗꯨ ꯍꯥꯏꯕꯤꯔꯤ ꯍꯥꯏꯅꯤ꯫ ꯏꯕꯦꯍꯥꯏꯕꯤꯒꯤ ꯈꯨꯇꯨꯝꯅ ꯁꯨꯊꯔꯛꯄꯗ ꯅꯪ ꯅꯃꯤꯡ ꯀꯥꯎꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ." "ꯍꯣꯏꯍꯦ ꯈꯪꯕꯤꯔꯦꯗ, ꯆꯤꯟꯗꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯋꯥꯕꯤꯔꯤꯕ ꯍꯥ? ꯆꯠꯂꯨ ꯅꯪꯗꯨꯝ ꯅꯆꯤꯟꯗꯣ ꯅꯨꯡ ꯑꯃ ꯄꯥꯏꯔꯒ ꯌꯩꯁꯤꯟꯕ꯭ꯔꯥ ꯀꯩꯅꯣ ꯑꯝꯇ ꯍꯣꯠꯅꯔꯨꯁꯨ꯫ ꯅꯆꯤꯟꯅꯤꯅ ꯏꯇꯨꯝ ꯍꯦꯛ ꯇꯨꯝꯈꯩ ꯎꯆꯦꯛ ꯋꯥꯏꯅꯨ ꯃꯥꯟꯕ ꯅꯪꯅꯁꯨ ꯅꯨꯄꯤ ꯐꯪꯂꯣꯏꯗꯣꯏꯁꯦ ꯅꯪꯅꯤꯀꯣ꯫ ꯆꯤꯟ ꯇꯨꯝꯖꯔꯁꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯋꯥꯡꯉꯦ, ꯅꯪꯗꯧꯅ ꯑꯇꯦꯟꯕ ꯃꯤ ꯅꯠꯇꯕꯗꯣ꯫ ꯀꯩꯗꯧꯕꯒꯤ ꯅꯨꯄꯤ ꯐꯪꯉꯣꯏꯗꯣꯏꯅꯣ? ꯑꯃ ꯀꯣꯛ ꯐꯥꯔꯒ ꯂꯧꯔꯣꯏ꯫ ꯅꯨꯄꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯣꯗꯅ꯫ ꯍꯨꯔꯥꯟꯕ ꯅꯪꯕꯨ ꯅꯨꯄꯤ ꯀꯅꯥꯅ ꯄꯥꯝꯕꯤꯗꯣꯏꯕ? ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯅꯆꯤꯟ ꯐꯪꯉꯦ ꯇꯨꯝꯁꯤꯜꯂꯤ꯫ ꯌꯥꯕꯤꯔꯛꯑꯅꯤ ꯁꯣꯏꯗ꯭ꯔꯦ꯫ ꯍꯣꯏꯅꯦꯍꯦ, ꯅꯪꯗꯤ ꯍꯨꯔꯥꯟꯗꯕꯅꯤꯅ ꯍꯥ? ꯃꯈꯣꯡ ꯄꯥꯟꯗꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯕꯨ ꯂꯧꯕꯤꯔꯦꯅ ꯀꯞꯇꯣꯏꯅ ꯍꯌꯦꯡꯋꯥꯏ ꯅꯪꯒꯤ ꯏꯕꯦꯍꯥꯏꯕꯤꯗꯣ꯫ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯗ ꯃꯁꯦ꯫ ꯏꯇꯥꯎ ꯂꯩꯇꯣ, ꯃꯁꯤ ꯊꯣꯝꯖꯤꯜꯂꯒꯦꯗꯣ꯫ ꯑꯌꯥꯕꯗꯨ ꯄꯤꯔꯣ ꯏꯇꯥꯎ, ꯃꯁꯤ ꯍꯥꯠꯇꯣꯛꯀꯦꯕ ꯉꯁꯤ." "ꯌꯥꯔꯦꯁꯦ, ꯑꯉꯥꯡ ꯃꯆꯥꯅ ꯅꯤꯡꯉꯥꯏ ꯇꯧ ꯃꯥꯜꯂꯦ꯫ ꯈꯨꯗꯨꯝ ꯃꯆꯥꯗꯣ ꯇꯥꯁꯤꯟꯗꯅ ꯇꯧꯔꯅꯨ, ꯎꯕꯗ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯗꯨꯏ ꯁꯔꯨꯛ ꯄꯣꯊꯤ ꯑꯐꯕ ꯑꯃꯗꯨꯝ ꯈꯟꯅꯁꯤ." ꯂꯩꯇꯨꯝꯅ, "ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯨꯔꯥꯜꯂꯤꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯆꯤꯠ ꯍꯨꯗꯨ ꯂꯩꯔꯕꯗꯤ ꯆꯥꯎꯈꯠꯄꯗꯤ ꯍꯥꯏꯔꯨꯅꯨ꯫ ꯍꯨꯔꯥꯟꯕꯕꯨ ꯂꯩꯁꯤꯜꯂꯔꯣꯏ ꯍꯨꯔꯥꯟꯅꯕ ꯄꯣꯠꯇꯣ꯫ ꯑꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯉꯥ, ꯆꯥꯛ, ꯆꯦꯡ ꯍꯋꯥꯏ, ꯁꯅꯥ ꯂꯨꯄꯥ, ꯍꯩ ꯔꯥ ꯑꯎꯕ ꯑꯝꯇ ꯂꯦꯝ ꯊꯥꯔꯣꯏꯁꯤ꯫ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯨꯔꯥꯜꯂꯁꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯍꯨꯔꯥꯟꯕ ꯌꯥꯕ ꯍꯨꯔꯥꯜꯂ ꯃꯇꯨꯡ ꯆꯤꯡꯈꯣꯡꯁꯦ ꯆꯠꯇꯨꯅ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯔꯒ ꯂꯩꯔꯨꯔꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯦꯒꯥꯏꯕꯗꯨꯗ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦꯕ꯫ ꯅꯣꯡꯂꯤꯛ ꯑꯝꯇ ꯇꯥꯕ ꯌꯥꯗꯦ, ꯑꯌꯨꯕꯒꯤ ꯑꯌꯨꯕ ꯉꯥꯛꯇ ꯉꯥꯏꯔꯦ." ꯃꯣꯏꯕꯨꯡꯅ, "ꯍꯣꯏꯅꯦ ꯏꯇꯥꯎ ꯂꯩꯇꯣ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯐꯔꯅꯤ, ꯑꯩꯁꯨ ꯊꯥꯖꯩ꯫ ꯏꯇꯥꯎ ꯃꯩꯃꯣ, ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤꯕ?" "ꯑꯩꯒꯤꯗꯤ ꯌꯥꯗ ꯌꯥꯏ꯫ ꯅꯣꯏꯅ ꯁꯤꯃ ꯐꯩ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯍꯦꯛꯇ ꯇꯧꯔꯗꯧꯅꯤ꯫ ꯑꯗꯣ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯁꯤ ꯍꯥꯏꯕ? ꯍꯧꯖꯤꯛꯇꯒꯤ ꯍꯦꯛ ꯇꯧꯔꯁꯤ ꯍꯥꯏꯕ꯭ꯔꯣ?" "ꯏꯇꯥꯎ ꯃꯩꯃꯣ, ꯍꯧꯖꯤꯛꯇꯒꯤ ꯍꯦꯛ ꯇꯧꯔꯗꯧꯅꯤ ꯀꯩꯅꯣ꯫ ꯑꯐꯋꯥꯗꯤ ꯉꯁꯤ ꯍꯌꯦꯡ ꯉꯥꯏꯗꯨ ꯂꯩꯕ ꯍꯧꯅꯗꯦ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯦꯛ ꯇꯧꯔꯁꯤ." ꯑꯇꯦꯟꯅ, "ꯑꯗꯨꯗꯤ ꯏꯇꯥꯎꯁꯥ, ꯅꯨꯃꯤꯗꯥꯡꯁꯨ ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯔꯦꯟ ꯑꯍꯤꯡ ꯍꯨꯔꯥꯟꯕ ꯆꯠꯅꯕ
ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯕꯅ ꯐꯅꯤꯕ ꯏꯇꯥꯎ ꯑꯇꯦꯟ ꯋꯥꯈꯜ ꯇꯥꯏꯌꯦ ꯉꯁꯤ ꯃꯉꯥꯏꯔꯦ ꯅꯪꯅ ꯃꯔꯝ ꯆꯥ ꯋꯥ ꯉꯥꯡꯉꯛꯏꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯑꯄꯪ ꯈꯨꯟꯖꯥꯎ ꯃꯈꯣꯏ ꯃꯉꯥꯗꯨ ꯃꯌꯨꯝ ꯇꯝꯅ ꯍꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯌꯨꯝ ꯐꯥꯎꯗꯨꯅ ꯆꯠꯄꯕꯨ ꯍꯅꯨꯕꯤꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯤꯕꯗꯨ ꯂꯩꯇꯨꯝꯅ ꯐꯛꯂꯥꯡꯅ ꯅꯥꯀꯣꯡ ꯊꯝꯗꯨꯅ ꯇꯥꯔꯝꯃꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯁꯥꯕꯣꯟꯆꯥꯎ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯥꯡꯗꯕꯅꯦ ꯃꯤꯀꯤ ꯊꯤ ꯉꯥꯃꯨ ꯃꯥꯏꯊꯦꯛꯄ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯁꯦꯁꯦ ꯏꯃꯥꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟꯁꯦ ꯇꯥꯕꯨ ꯃꯅꯨꯡꯗꯒ ꯍꯥꯞꯇꯨꯅ ꯊꯝꯕ ꯀꯤꯖꯔꯤ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯃꯔꯥꯡ ꯀꯥꯏꯔꯦ ꯂꯩꯀꯥꯏꯁꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯪꯂꯣꯏꯗꯕ ꯃꯐꯝ ꯉꯥꯌꯣꯛ ꯆꯐꯨꯗꯨꯗ ꯁꯅꯥ ꯂꯤꯛꯀꯣꯟꯁꯦ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯃꯨ ꯏꯃꯥ ꯉꯥꯌꯣꯛ ꯆꯐꯨꯁꯤꯗ ꯁꯅꯥ ꯂꯤꯛꯀꯣꯟꯁꯦ ꯍꯥꯞꯄꯗꯤ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯜꯂꯔꯣꯏꯀꯣ ꯍꯣꯏꯅꯦ ꯍꯨꯔꯥꯜꯂꯔꯣꯏꯌꯦ ꯌꯨꯝ ꯆꯪꯗꯨꯅ ꯍꯨꯔꯥꯜꯂꯒꯦ ꯂꯥꯛꯂꯤꯕ ꯃꯈꯣꯏꯅꯕꯨ ꯉꯥꯌꯣꯛ ꯆꯐꯨꯁꯦ ꯍꯨꯔꯥꯟꯒꯗ꯭ꯔꯣ ꯇꯥꯕꯨ ꯐꯥꯛꯇꯨꯅ ꯁꯅꯥ ꯂꯨꯄꯥꯗꯅꯤ ꯃꯈꯣꯏꯅ ꯊꯤꯒꯗꯧꯔꯤꯕꯁꯤ ꯑꯗꯨꯅ ꯁꯅꯥ ꯂꯤꯛꯀꯣꯟꯁꯦ ꯉꯥꯌꯣꯛ ꯆꯐꯨꯁꯤꯗ ꯍꯥꯞꯇꯨꯅ ꯊꯝꯂꯕꯗꯤ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯍꯨꯔꯥꯜꯂꯔꯣꯏꯗꯅ ꯑꯌꯥ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯌꯥꯝ ꯁꯤꯡꯉꯤꯉꯣ ꯑꯩꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜꯁꯨ ꯁꯨꯈꯟ ꯈꯜꯂꯨꯗ꯭ꯔꯤꯅꯦꯉꯣ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯅꯪꯒꯤ ꯂꯤꯛꯇꯣ ꯉꯥꯌꯣꯛ ꯆꯐꯨꯗ ꯍꯥꯞꯄꯨꯔꯒꯦꯀꯣ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯑꯣ ꯁꯦ ꯍꯥꯞꯆꯤꯜꯂꯨꯔꯣ ꯑꯗꯨꯒꯅꯦ ꯐꯗꯤ ꯃꯆꯥꯗꯨꯅ ꯃꯉꯛꯇꯣ ꯀꯤꯁꯤꯜꯂꯣ ꯅꯤꯡꯊꯤꯅ ꯈꯨꯝꯖꯤꯜꯂꯝꯃꯨꯀꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯑꯧ ꯏꯃꯥ ꯈꯨꯝꯖꯤꯟꯗ꯭ꯔꯗꯤ ꯉꯥ ꯑꯃꯨꯛ ꯆꯣꯡꯊꯣꯛꯈꯤꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯕꯁꯤ ꯇꯥꯔꯕꯗ ꯂꯩꯇꯨꯝ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎꯆꯥ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯇꯥꯏꯕꯪꯁꯤꯗ ꯊꯤꯔꯨꯗꯅꯒ ꯐꯪꯗꯧꯔꯦꯀꯣ ꯑꯩꯗꯤꯕꯀꯣ ꯃꯥꯒꯤ ꯈꯟꯕꯗ ꯀꯞꯅꯤꯡꯉꯤ ꯃꯥꯏꯃꯨꯅ ꯍꯣꯏ ꯏꯇꯥꯎ ꯂꯩꯇꯨꯝ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯌꯥꯝ ꯁꯤꯡꯉꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯏꯅꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ ꯆꯠꯄꯗ ꯉꯥꯌꯣꯛ ꯆꯐꯨꯗꯤ ꯊꯤꯔꯔꯣꯏꯕ ꯇꯥꯕꯨ ꯐꯥꯛꯇꯅ ꯁꯅꯥ ꯂꯨꯄꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯗꯣꯏꯅꯦ ꯑꯩꯁꯦ ꯃꯥ ꯈꯪꯉꯤ ꯑꯁꯤꯡꯕ ꯍꯅꯨꯕꯤꯅꯤ ꯆꯨꯝꯃꯤ ꯍꯤꯗꯥꯛ ꯇꯧ ꯑꯗꯨꯝ ꯌꯥꯅꯤꯕ ꯑꯧ ꯁꯤꯡꯗ꯭ꯔꯥ ꯅꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ ꯂꯩꯇꯨꯝ ꯑꯩꯁꯨ ꯁꯤꯡꯕꯗ ꯃꯃꯤꯡ ꯆꯠꯂꯤꯅꯤ ꯀꯩꯅꯣꯅꯦ ꯆꯠꯂꯣꯏ ꯒꯙꯥ ꯕꯨꯗꯨ ꯑꯄꯪ ꯂꯣꯂꯥ ꯑꯁꯨꯛ ꯆꯦꯛꯁꯤꯟꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯤꯕꯨ ꯂꯩꯀꯥꯏ ꯑꯅꯤ ꯂꯥꯟꯅ ꯇꯥꯅꯕ ꯍꯦꯛ ꯉꯥꯡꯂꯤꯕ ꯃꯁꯤꯕꯨ ꯑꯁꯤꯡꯕꯅꯤ ꯍꯥꯏꯒꯦꯔꯣ ꯀꯟꯅ ꯉꯥꯡꯂꯕꯅꯤꯅ ꯍꯨꯔꯥꯟꯕ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯇꯥꯔꯦ ꯁꯅꯥ ꯂꯤꯛꯀꯣꯟ ꯂꯣꯠꯐꯝ ꯈꯪꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤꯁꯦ ꯁꯟ ꯍꯨꯔꯥꯟꯕ ꯃꯥꯟꯕꯁꯤꯗꯤ ꯍꯩꯃꯥ ꯑꯗꯨꯗꯤ ꯑꯩꯗꯤ ꯋꯥꯈꯜꯁꯤꯗ ꯈꯜꯍꯧꯔꯨꯗ꯭ꯔꯦꯗꯅ ꯍꯣꯏꯅꯦ ꯏꯇꯥꯎ ꯂꯩꯇꯨꯝ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯄꯪꯈ꯭ꯔꯦꯗ ꯅꯪ ꯑꯗꯣ ꯍꯧꯖꯤꯛꯇ ꯈꯪꯂꯛꯄ꯭ꯔꯣ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯍꯣꯔꯦꯟ ꯑꯍꯤꯡ ꯌꯨꯝꯁꯤꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯑꯁꯦ ꯑꯩꯈꯣꯏꯅ ꯊꯣꯛ ꯍꯦꯛ ꯍꯨꯔꯥꯟꯕꯤꯔꯁꯤ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯉꯥꯌꯣꯛ ꯆꯐꯨꯁꯤꯗꯤ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯁꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯟꯖꯅꯕ ꯅꯠꯇ꯭ꯔꯗꯣ ꯑꯧ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯏꯇꯥꯎ ꯑꯇꯦꯟꯅ ꯑꯗꯨꯗꯤ ꯏꯇꯥꯎ ꯂꯩꯇꯨꯝ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯇꯨꯃꯤꯟꯅ ꯆꯪꯂꯒ ꯆꯥꯛꯈꯨꯝꯒꯤ ꯉꯥꯌꯣꯛ ꯆꯐꯨꯁꯦ ꯊꯣꯛ ꯍꯨꯝꯖꯤꯜꯂꯒ ꯁꯅꯥꯗꯨ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯁꯤ ꯁꯤꯃꯁꯨ ꯌꯥꯝ ꯁꯤꯡꯕꯨꯡ ꯁꯥꯔꯦꯇꯣ ꯏꯕꯨꯡꯉꯣ ꯀꯣꯛꯐꯥꯕ ꯈꯣꯡꯄꯤꯛ ꯍꯩꯁꯥꯕ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯇꯨꯃꯤꯟꯅ ꯆꯪꯗ꯭ꯔꯗꯤ ꯃꯃꯥꯡ ꯊꯣꯡꯗꯒꯤ ꯊꯤꯟꯗꯨꯅ ꯑꯕꯣꯛ ꯑꯩꯈꯣꯏ ꯍꯨꯔꯥꯟꯕ ꯂꯥꯛꯆꯔꯦ ꯊꯣꯡ ꯍꯥꯡꯕꯤꯔꯨ ꯀꯥꯏꯅ ꯍꯥꯏꯔꯒ ꯆꯪꯁꯦ ꯍꯥꯏꯕ꯭ꯔꯣ ꯍꯨꯔꯥꯟꯕꯁꯤꯗꯤ ꯍꯣꯏ ꯅꯪ ꯃꯉꯥꯏꯔꯦ ꯁꯤꯡꯉꯤꯕ ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛꯀꯤꯗꯤ ꯇꯨꯝꯃꯨꯔꯁꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯁꯅꯥ ꯍꯨꯔꯥꯟꯕ ꯆꯠꯅꯕ ꯂꯥꯛꯑꯣ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯉꯥ ꯅꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯇꯥꯏꯕꯪ ꯏꯁꯤꯛ ꯍꯨꯜꯂꯛꯄ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯗ ꯃꯊꯧ ꯆꯤꯟꯕ ꯍꯨꯔꯥꯟꯕ ꯃꯉꯥ ꯍꯅꯨꯕꯤ ꯆꯥꯎꯕꯤꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯅꯤꯡꯊꯣꯡꯒꯤ ꯄꯣꯔꯣꯟ ꯊꯥꯡꯁꯨꯔꯤ ꯑꯃ ꯊꯤꯡꯖꯤꯟꯗꯨꯅ ꯇꯞꯅ ꯍꯥꯡꯂꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯂꯤ ꯍꯨꯔꯥꯟꯕꯗꯤ ꯑꯃꯝꯕꯗ ꯃꯃꯤꯠ ꯎꯏ ꯍꯥꯏꯗꯨꯅꯤ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯂꯩꯔꯤꯕ ꯉꯥꯌꯣꯛ ꯆꯐꯨꯗꯨ ꯎꯔꯕꯗ ꯂꯩꯇꯨꯝꯅ ꯍꯥꯏ ꯏꯇꯥꯎꯆꯥ ꯉꯥꯌꯣꯛ ꯆꯐꯨꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯆꯐꯨ ꯃꯅꯨꯡꯗ ꯉꯥꯅ ꯆꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯑꯩ ꯍꯨꯝꯖꯤꯜꯂꯒ ꯁꯅꯥ ꯂꯤꯛꯀꯣꯟꯗꯣ ꯍꯦꯛꯇ ꯂꯧꯊꯣꯔꯛꯂꯒꯦ ꯅꯈꯣꯏ ꯑꯗꯨꯋꯥꯏꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯌꯨꯀꯣ ꯍꯣꯏ ꯏꯇꯥꯎ ꯂꯩꯇꯨꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯤ ꯌꯦꯡꯂꯒꯦ ꯅꯪ ꯁꯠ ꯂꯧꯔꯒ ꯊꯣꯔꯛꯎꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯅ ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯊꯣꯛꯇ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯂꯩꯇꯨꯝ ꯈꯣꯡꯗꯣꯟ ꯈꯛꯇ ꯂꯩꯃꯥꯏ ꯊꯦꯡꯗꯨꯅ ꯃꯈꯣꯜ ꯑꯃ ꯊꯣꯛꯍꯟꯗ ꯇꯞꯅ ꯆꯐꯨꯗꯨ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯐꯗꯤꯗꯨ ꯂꯧꯊꯣꯛꯏ ꯁꯅꯥ ꯐꯪꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯗꯣꯝ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯁꯤ ꯂꯩꯔꯗꯤ ꯆꯌꯣꯜ ꯑꯃ ꯍꯨꯔꯥꯟꯕ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯔꯦ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯉꯥꯖꯥꯎ ꯑꯃ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯒ ꯊꯣꯡꯗꯨꯅ ꯆꯥꯔꯕ ꯍꯥꯎꯔꯅꯤ ꯑꯗꯨꯗꯤ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯨꯠ ꯁꯠ ꯍꯨꯝꯖꯤꯟꯕꯕꯨ
ngayok sa pu manungdagi ngasik hek yaurumduna makutta ngasik nasina chak hek thilaklammi sanagi wakhalda tawramba leitum khangpre khangladuna masin lauge ka thokpabu mado makut namana mensili kai toriswa sidi kachik midna hare ai leho hobu soitre sana huran bai babu sidana tokpa tare bada su yadre jelurke bakoi ma kadai chakre bakoi chika bakol ba toklabadi soidana hanubidu takrani asi haidu leitum makut adu paisilaga chakumdagi kanna senthoraklamni matau senkiba ubada leiriba makoi mari asumna hainari moibungna sana bukrabale silau tausa sana se kyam chawmani mana kan chikrim sidi nungai seita hoi tawmi ikoi sida selor silau hanubigi masanupa apang kunjau to amuk thorpu tare haiduna makoi mari su hautha duna chelaklamni leitumdi makut adu naman kibana ahang mo pham yenglaga sensinuna o khongu makai kaplai atena koinu manum ka paisina mangi si sana si chawan kibugi koise sil parene khandana mapukning nusi baidoira mane tausa law amukta thembirusi hoini tawte leitumse mapukning nusi mane nupi masa dona kaplai amta thembisini mi mukta ki butare ikoina di sinpham phabanina ataba mina taraga chummi khangde lali khangde hekta kaune tam kadorini to asum naina duna leitumgi manak sangsilaklaga atena mabu thembiraklambe oitaw leitum kapunusi yare mi tagi butare nati sana dubu kayam saungi mi nangna to thamoi sukna kapli budubo ayengdi nga chaw saba soidre ne koi koi atumbana ado nga saw su sab khura tomaldagi mahi masa amum tanga lawraga thaksige wakhal si ingnaba maimuna adoi tawsa sana do kai thoklaga sil dudi ikoi manga chamana yi thoknusiko talleba henjinabdo oi maimu nangna marol ba imda yokisa itaw leitum law minang talasi nga leina misil kai thoklusi leitum mamit ka to phaini yenglaga peri peri lawre dui napagi ga to chawro noi palimdagi lawraga thau yududa sil kai thokpa kai ni siap kai ngai si koi no haisu bita sana purok trum nang purok tre lai hoi na pure aduga nangna aduga na sing khrim na kari ge nati hanubi du thorai rai bani taw nang hanubi ka thorok ti ngayok sa phuto nga che ngak ta ngai ra tu ai khuji pu mi shi mahu na oi sanok khram tum dare si khusi ai huran bang ngamra yum da chalani as koi di nga sai ni kai na rau ra ga seita amang mada saina kalaga laibukta songi do thui as yadre inga maroiba itang oi om ai bu yum dam da thilu lo makoi humna thokpa kari do maina huran za urani o pharise adudi itaw hum noina thokpa kari do huralu nung sunga lakani khangau roiba ai itaw leitumse yumda puram lage hoi itaw oi somda aten atumba ai hoi humna thokpa tawraga kari no ngasigi kaino be huralu rage noini salamuso so haina duna leitum amani moibung satkrabada atena hai ili laibak leite khoisi kaidagi hanubido yam singba mi oirami ngayok sapuda sanalon adusu ngasik yoku sapuda yai ai thagai maimuna yaradi wa to hausi akoi hum kari huran si haibo itawai khura sawbalgi khol doba na phoi lo do chana munmu urai ngasi goinadi madu hekta thatlurusi hoi puksu than aduna pharani atopa thi duna leirabadi nongan kibana han tar chalasi taw la phoi huralusi dudi law atopa hural manamu hudoki batare nanghori chalasi haiduna makoy ahum chawbalgi yum tamna laklamni ure ingkol matol aduda la phoi launa pandun leiribadu manak sangsinduna atena hai idawsa la phoi si leiri hi ni karo hai natraga noi kagira la phuse atumana na khut khutien duga la phusida koi ma thungani nang ngangja sai to chatose ai ga ge noi shoi lei hairaga tumba la phudu bu ka ba hore karanantha la phoi yo pangam drabada matamni phandum housing kri atumba upai leita ikai khangi asum nai re la phu ne thau tairaga thamra kai huran na la phoi hui ni khangma idaw mai mo nang karo lausi ai nang mu inkhalake atena
เฮ้ยคุณช่างบ่ยาดระโบนับเปิลตรงนู้นด้วยบ่คุณช่างมันฮูรานไปเอกแต่นี่ให้ไปเลยแต่บ่ไอ้กาเกษนู่นนี่ไอ้บุญขลุ่กระไรนั่นใส่ทุ่งหางดุบเด้อซิซินักขี้บ่ทางสุริตุกปิโรไอ้ยันทาร์เก็บอัดเดนละพูดูบ่กะขัดตุนะตะพวยละวัวตุบ่เฮสาวระบละพวยละวัวตุนะเลยไม่ดากิดเอกตาร์ปุกิมังกรอดุดามังกรดกุนนุเลยคุยอดุสุบ่บ่คงละดุนะเฮกตะโทรักละมีไม่มูอตุมบานีดีคุยคงหลังปดุดาอัดเดนมุทกเฮกทาดดุนะละพวยดูงามวยงามตะวยทางตุนะเซียนคิรามีอเดนสุมาควางไปดูนะวานหาวลักละกตานเลยเฮ้ยนับปอทุราบิบซาซาไอ้ยังมันละพูดมาตั้งแต่เหลวเร่บเก่ามันหน่อยฮะควงสัตว์จะมากันยุ่งต่อรียาจะมาควงไอ้คู่วันนี้มีได้มาจากด้วยบ่ให้ตัวนั้นมาสู่มาคงเสกเสกตัวนั้นเสียนคิดมีอาสมนั้นนงานหลักละบดายาวเงินมาสาวบัลหักข้ามกับว่าว่าสันตัวนั้นมังกรสมังทุรักบดามากิมิเยี่ยงพอมวยเสรีบะละพวยเลยรำจะมาดูดีหักข้ามกับสันมันรวยบันนัดติกันเฮกตะเล่าอีละพวยไอ้ยี่ละพวยปานลำเจก็รีตัวนี้มาตัวสิบไอ้ยี่ละพวยเลยรำเจดนะให้ดูนะละพูมาคงดาเส้นสิ่งดูนะกับปีโอ้ละพวยเบียบโอ้ไล่เฮ็ดเลยรำเจตะโกนนังสินี่นะที่นั่งมาอยู่แล้วก็มาดูตะกี้พังหลักว่าเสียวนะอุปูมาดุงเด้อซับเสื้อเกี่ยดนะเสียวทับพมยาวบุเสียมเลยทุกคนตั้งที่เลยรำเจบอกว่าเลยไกลสิมีอย่างบุษิตมันนี่มาคุยน่ะสวยน่ะฮูรานมวยหรือนี่เฮ้ยหน่วยข้างเนี่ยฮูเรนนี่ถ้าบังโตกี่บ่หน่อยคุยยังมาคักทำมาสิจูฮูรานมันหลังเลยก็คุ้งนี่ข้างเดียวเลยไกลกูตัวน่ะเลยทุกลี่มาดูกี่คุยดูสิเชียไอ้บูเป็นดิเป็นแค่เจอตะก็อาสมน่ะสาวเบลน่ะเราคงมาสิตาบดามากินปีไก่น่ะฮัลสูอิมุงดะกี้มาสัมปุนสินน่ะทุรักตัวน่ะให้มาคุยป่าบัวการีเนาะอายุอังกันมาสิดาไว้เราเล่าริบุตุบัวโอกันนาสีเด็กวุ้นละพูดสิเด้ละพูดสิไอ้ยี่ละพูดเลยรำเจน้าดูนั่นทำจะวุ้นละพูดละวุ้นโดฮูรันเถิดนะเสร็จเลยรำเจบ่าวจิกดิโอ้ไอ้นั่นนะฮะนี่เฮกตุละสิให้เจ้าบ่โดมวยบ่าวนี่ยาบีดาบันนี่เฮกตุนะบัวรามันนุ่งนั่นทำละก็โอมสิให้บ่ตัวยาบีดามละบัดดีงั้นสิมีหนูฮูรันหลังก็ตรอเฮ้ยบัวราเขาดูโอ้ก็ได้สิรู้อุทักเตอดูมาสามาดมให้มันพัซบ่ตุนะพายให้ดันโตบันนี่เนี่ยขันนี่งั้นสิฮูรันมาติดโตกี่การอร่อยมาคุยป่าบงงั้นสิดีใครช่วยหลักเลยด้วยยี่แล้วคุยฮูรันครับบันนี่นะถ้าสิมาดีไอ้คุยดูฮูรันมาหลักเลยด้วยเซ็กซี่หลังมันนี่ขันนั้นไอ้คุยดูเสียมสองนี้ก็นุบีหัวสาวบีรู้เรื่องโนยาเร่สนาลุปาหูขี้บดีนาเตดนะอาริกปกิมารันซุ่มน่ะใจดูลาวเสียอดวยดูดาลาวคงบีเรโนอายุสิดายุ่งทั้งน่ะบนตาระกะขัดน้าประมาณคิมสังบีระโอให้ดูน่ะสาวเบลบูเทียมดูน่ะไก่น่ะหังน่ะปุสินคีสมดาเลยตุมงาสิกิมาสินาทินคีบกีอารมณ์เลวหูดูนะพังเด็ดทักนิกประมาณใครน่าเฮดูนะเลยอเดนอดุมบะมวยบุไม่มูสุละไว้ซานะซานะอสมขันได้ไม่มูนะอีเต้าเลยตุมเนออารมณ์เลวหูริบสิบูกำดูสิกีเต้าซาอีตักซิมสวยดิฮุรันบะคุยเนออไม่บะไม่บิโกรสูนักบิวอยากรู้สิบุกำดูสิกะอดุมบะนะไม่ยาดละไว้ตับตันน้ำสิละกะวัดปังงำไว้งำดับไว้ให้ชีมตั้งสิเดีอาบวกสาบีเลยสาบีอิสระยาสนาเดอหังลุบนพันมาดียำขังกันมันไอ้เสลกหังสุรนานสูมากิมันตารวยลังเลนกะนาวบกเดอสิงเท้ากิวารีลิฮุบะไอ้เดตารีนายาเด็กละพวยเมียมดูกะนั่งนำรอละอามังสังบดกับปนีละพวยดอคาร์ซาร์ดียาริโตอาบวกสาบีเลยสาบีเดอหังเกระไกโนนุยพัดบุดอโดนั่นตินั่นคาร์ตอรูพัดบุดอเตนนำไอ้กุมนั่นเดออิตาอตุมะยายสนาดังลุพันนี้ฮับเดตอรุสิไอซูละพวยละพังอันนี้หุ่มไก่เที่ยวดอกหุ่นยนต์ทุกลุกมาดูตะกี้พังหลักผู้เสียวดูเนอเสียงวันละเกดุกะห่วยอันดูเดียหังลุกฮีเซเลอสมนันโนมาสิกีนุมิดังมาตำลักละบดาเจ้าบัลมากีมังกรอันดูดาอิสิงปุ่นกายาหุ่นดูนะโจรให้ดกลีมาสิลดาสูมุรุมสวดนี่เชียนับปะทุราบิมาซาหน่วยงาสีลากแต่เราขังนี่ดูหน่วยปาราตัมบิกิมมาตันดิตันละกะมีกี่มาปวดมารันฮูราดูน่าสารกะนุ่งไงนี่ขันลิบนะคุยนับบุกโตเลี้ยงวัดปังงำดำมาใครเลี้ยงมาถึงมาเต่าดูนะเลี้ยงวัดปังงำดำมายาดับออยรู้หน่อยให้ดูนะอิสิงตับตันให้ดกลีบดูอุบดามากินปีไก่น่าฮัลน่ะทรักดูนะให้ปะมาคุยปะบุ้งการีน่ะโตไปดิสิบ่อิสิงน่ะลงเหล่าเรียมังกรสิสิดีให้ยิงนุ่งหาลักปะดาในบากสิลอยน่ะปวกตัวไหนละมันนี่
ꯑꯩꯅ ꯋꯥꯏ ꯇꯩꯕ ꯋꯥꯅꯕ꯭ꯔꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯁꯤꯟꯕꯤꯔꯤꯕꯁꯤꯕꯣ ꯍꯩꯃ ꯑꯃꯨꯛꯇ ꯇꯣꯛꯄꯤꯔꯣ ꯃꯤꯁꯦ ꯀꯩꯅꯍꯜ ꯅꯪ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯨꯔꯥꯟꯕꯒꯤ ꯂꯥꯡ ꯊꯥꯛꯂꯤꯕꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯣ ꯏ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯃꯪꯒꯣꯜꯗ ꯏꯁꯤꯡ ꯍꯩꯗꯣꯛꯂꯒ ꯍꯨꯔꯥꯟꯕ ꯂꯥꯡ ꯊꯥꯛꯂꯤꯅꯤ ꯁꯤꯕꯨ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯋꯥꯈꯜꯒ ꯇꯥꯖꯗ꯭ꯔꯦꯗ ꯑꯁꯦꯡꯕ ꯏꯁꯦ ꯀꯩꯅꯍꯜ ꯅꯪꯁꯤ ꯄꯪꯏꯗ ꯀꯣꯏꯕꯦꯝꯃ ꯁꯦ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯍꯣꯔꯦꯟ ꯍꯨꯔꯥꯟꯒꯦ ꯂꯥꯛꯄꯗ ꯃꯪꯒꯣꯜꯁꯤ ꯀꯥꯔꯛꯄꯗ ꯂꯩꯈꯣꯝꯁꯤ ꯅꯥꯟꯊꯨꯗꯨꯅ ꯇꯨꯁꯤꯜꯂꯕꯗꯤ ꯃꯣꯏ ꯍꯨꯔꯥꯟꯕ ꯉꯝꯈꯤꯗ꯭ꯔꯣ ꯍꯥ ꯃꯈ꯭ꯋꯥꯡ ꯅꯥꯔꯒ ꯃꯌꯨꯝꯗ ꯑꯗꯨꯝ ꯃꯔꯥꯏ ꯍꯟꯖꯈ꯭ꯔꯅꯤ ꯃꯗꯨꯒꯤ ꯑꯩꯅ ꯏꯁꯤꯡ ꯍꯩꯗꯣꯛꯂꯤꯕꯅꯤ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯍꯨꯔꯥꯟꯕꯕꯨ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯆꯪꯂꯛꯂꯕꯗꯤ ꯀꯝꯗꯧꯕ ꯃꯅꯤꯡ ꯊꯣꯡꯁꯨ ꯑꯩꯅ ꯍꯩꯕꯤꯒꯤ ꯇꯤꯡꯈꯪꯗꯣ ꯇꯞ ꯇꯥꯅ ꯍꯦꯛꯇ ꯊꯅꯝꯂꯕꯅꯤ ꯃꯈꯣꯡꯗꯣ ꯇꯤꯡꯈꯪꯗ ꯃꯥ ꯌꯨꯖꯔꯁꯅꯤ ꯑꯁ ꯑꯗꯣ ꯍꯨꯔꯥꯟꯕ ꯂꯥꯛꯇ꯭ꯔꯒꯅ ꯀꯝꯗꯧꯕ ꯊꯥꯛꯂꯤꯕ ꯂꯥꯡꯁꯤꯡꯁꯦ ꯑꯔꯦꯝꯕꯗ ꯇꯥꯔꯣꯏꯗ꯭ꯔꯥ ꯏꯃꯤ ꯂꯥꯛꯇ꯭ꯔꯒꯅ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯑꯃ ꯇꯥꯔꯦꯗꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯩꯕꯨ ꯊꯕꯛ ꯑꯃꯨꯛ ꯍꯥꯞꯂꯤꯕꯅꯤꯗꯣ ꯍꯨꯔꯥꯟꯕꯗꯨ ꯂꯥꯛꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯩꯅ ꯋꯥꯅ ꯇꯤꯡꯈꯪꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯈꯨꯟꯗꯣꯏꯅꯦꯕ ꯑꯁ ꯃꯪꯒꯣꯜꯁꯤꯁꯨ ꯑꯩꯅ ꯋꯥꯏꯃꯨꯛ ꯇꯩꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏꯁꯦ ꯍꯨꯔꯥꯟꯕ ꯌꯥꯝꯃꯤ ꯅꯨꯄꯤ ꯅꯪ ꯈꯔ ꯋꯥꯔꯣꯀꯣ ꯑꯁ ꯑꯩꯗꯤꯅꯦ ꯅꯣꯔꯣꯛ ꯇꯥꯔꯒꯦ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯕ ꯂꯩꯀꯥꯏꯅꯤ ꯇꯧꯔꯤꯁꯦ ꯃꯁꯤꯗꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯨꯔꯥꯟꯕꯁꯦ ꯑꯃꯨꯛꯇ ꯐꯥꯁꯤ ꯀꯥꯏꯅ ꯀꯅꯥꯝꯇ ꯋꯥ ꯇꯥꯅꯗꯦꯃꯤ ꯏꯁꯥꯒꯤ ꯏꯔꯅꯥꯏ ꯇꯥꯔꯒ ꯇꯣꯛꯏ ꯃꯥꯒꯤ ꯃꯄꯣꯠ ꯃꯥꯡꯗ꯭ꯔꯤ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯕ ꯉꯥꯛꯇꯅꯤꯗꯣ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯊꯣꯏꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯥꯏ ꯀꯩꯅꯣ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯅ ꯅꯨꯃꯤꯗꯥꯡꯅꯤꯁꯨ ꯈꯪꯗ ꯃꯪꯒꯣꯜꯁꯤꯗ ꯋꯥ ꯀꯟꯅ ꯉꯥꯡꯅꯔꯤꯕꯁꯤꯕꯣ ꯂꯥꯛꯑꯣꯁꯦ ꯏꯃꯨꯡꯗ ꯆꯪꯉꯣ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣꯕ ꯃꯤꯅ ꯇꯥꯔꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯈꯠꯅꯕ ꯃꯥꯟꯈꯤꯅꯤ ꯍꯣꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯣꯏꯅ ꯄꯥꯕꯨꯡꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯂꯐꯣꯏ ꯂꯩꯔꯝꯗ꯭ꯔꯕ ꯑꯗꯒꯤ ꯉꯥꯎꯈ꯭ರೆ ꯇꯨ ꯃꯪꯒꯣꯜꯁꯤꯗ ꯃꯥꯅ ꯍꯩꯗꯣꯛꯂꯤꯕ ꯏꯁꯤꯡ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯁꯤꯕꯨ ꯍꯨꯔꯥꯟꯕꯒꯤ ꯂꯥꯡ ꯊꯥꯛꯏꯅꯦꯌꯦ ꯍꯌꯦꯡ ꯑꯩꯅ ꯋꯥꯏ ꯇꯩꯕꯗ ꯋꯥꯅꯕ ꯊꯕꯛꯅꯦꯕ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯄꯥꯕꯨꯡ ꯍꯨꯔꯥꯟꯕꯅ ꯍꯨꯒꯦ ꯈꯟꯈꯤꯕ ꯄꯣꯠꯄꯨ ꯍꯨꯗꯅ ꯇꯣꯛꯏ ꯍꯥꯏꯕ꯭ꯔꯅꯦ ꯀꯥꯟꯅꯔꯣꯏ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕ ꯅꯠꯇꯅ ꯊꯣꯡ ꯄꯣꯔꯣꯟ ꯆꯦꯠꯅ ꯂꯣꯟꯗꯨꯅ ꯇꯨꯝꯁꯤ ꯁꯅꯥ ꯂꯨꯄꯥꯁꯤꯗꯅꯤ ꯃꯈꯣꯏꯅ ꯍꯨꯔꯥꯟꯗꯣꯏꯁꯤ ꯄꯥꯕꯨꯡꯒꯤ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯍꯨꯔꯥꯟꯕꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯦꯅꯦ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯐꯥꯎꯕ ꯂꯦꯝꯅ ꯊꯥꯗꯦ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯤꯕꯁꯤ ꯄꯥꯕꯨꯡ ꯌꯥꯔꯦꯁꯦ ꯉꯥꯡꯗꯨ ꯂꯩꯔꯅꯨ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯍꯌꯦꯡ ꯇꯥꯆꯧ ꯇꯌꯥꯏꯅ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯂꯒ ꯏꯪꯈꯣꯜ ꯁꯝꯕꯟꯗꯣ ꯐꯖꯅ ꯈꯥꯍꯜꯂꯁꯦꯕ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥꯁꯨ ꯏꯃꯨꯡ ꯆꯪꯗꯨꯅ ꯊꯣꯡꯒꯤ ꯄꯣꯅꯥ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯄꯣꯊꯥꯈꯤꯔꯝꯃꯤ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯍꯨꯔꯥꯟꯕ ꯃꯉꯥꯗꯨ ꯍꯨꯔꯥꯟꯕ ꯆꯠꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯩꯃꯨꯅ ꯏꯇꯥꯎꯁꯥ ꯉꯔꯥꯡ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯏꯪꯈꯣꯜꯗꯣ ꯅꯣꯏ ꯎꯔꯛꯄ ꯅꯠꯇ꯭ꯔꯣ ꯀꯅꯥꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯍꯋꯥꯏ ꯃꯨꯕꯤ ꯑꯂꯨ ꯀꯣꯕꯤ ꯂꯩ ꯑꯁ ꯄꯥꯜꯍꯧꯔꯤ ꯃꯌꯥꯝꯗꯣ ꯉꯁꯤꯁꯦ ꯈꯨꯔꯥꯒꯤ ꯏꯪꯈꯣꯜꯗ ꯆꯠꯇꯨꯅ ꯍꯦꯛꯇ ꯍꯨꯔꯥꯜꯂꯨꯔꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯟꯕꯒꯦ ꯑꯇꯦꯟꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯍꯤꯡꯁꯨ ꯑꯣꯏꯔꯛꯀꯗꯧꯔꯦ ꯆꯠꯅꯕ ꯇꯧꯁꯤꯗꯅ ꯏꯇꯥꯎ ꯇꯨꯝꯕ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯍꯣꯏ ꯆꯠꯁꯤ ꯌꯥꯏ ꯃꯅꯥ ꯃꯁꯤꯡ ꯑꯄꯥꯟꯕ ꯃꯈꯩ ꯂꯣꯏꯅ ꯍꯦꯛꯇꯠꯂꯨꯔꯁꯤ ꯕꯣꯔꯥ ꯈꯥꯎ ꯑꯃꯃꯝ ꯄꯨꯔꯒ ꯍꯦꯛꯇ ꯆꯠꯂꯁꯤ ꯑꯗꯣ ꯃꯣꯏ ꯍꯨꯏꯗꯣ ꯇꯜꯂꯤꯍꯦ ꯑꯁ ꯍꯨꯏ ꯇꯠꯇꯨꯕꯨ ꯀꯩꯅꯣ ꯀꯩꯝ ꯈꯜꯂꯨꯔꯁꯤ ꯂꯩꯔꯝꯃꯣꯏ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏꯕ ꯂꯩꯀꯥꯏ ꯀꯣꯏꯔꯝꯒꯅꯤ ꯏꯁ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯀꯥꯏꯅ ꯈꯣꯡꯂꯒ ꯇꯥꯟꯅꯔꯗꯤ ꯀꯤꯗꯅ ꯆꯦꯅꯤꯅꯦ ꯅꯪ ꯇꯧꯏꯕ ꯑꯩꯗꯤ ꯇꯜꯂꯤ ꯍꯨꯏꯅ ꯆꯤꯛꯄꯁꯦ ꯌꯥꯝ ꯅꯥꯕꯅꯦꯕ ꯍꯣꯏ ꯌꯥꯝ ꯀꯤꯔꯒꯅ ꯅꯪ ꯂꯩꯔꯨ ꯑꯩꯈꯣꯏ ꯆꯠꯂꯨꯔꯒꯦ ꯑꯗꯣ ꯍꯨꯔꯥꯜꯂꯤ ꯄꯣꯠꯇꯣ ꯌꯣꯜꯂꯒ ꯅꯪ ꯁꯤꯜꯗꯤ ꯄꯤꯔꯔꯣꯏ ꯑꯩꯈꯣꯏꯅ ꯃꯔꯝꯗꯤ ꯅꯪ ꯍꯨꯔꯥꯟꯕ ꯌꯥꯎꯗꯕꯅꯤꯅ ꯂꯩꯇꯨꯝꯁꯨ ꯃꯁꯥꯒꯗꯨ ꯂꯥꯏꯍꯧ ꯇꯧꯔꯤꯕꯒꯤ ꯏꯁꯣꯟ ꯁꯣꯟꯅ ꯍꯥꯏ ꯏꯇꯥꯎꯁꯥ ꯑꯩꯗꯤ ꯂꯥꯏꯍꯧ ꯐꯈꯤꯕꯗꯁꯨ ꯉꯥꯏꯔꯤ ꯍꯨꯔꯥꯟꯕꯗꯨ ꯆꯠꯂꯁꯨ ꯑꯩꯗꯤ ꯍꯨꯔꯥꯜꯂꯣꯏ ꯃꯤ ꯄꯣꯡ ꯑꯣꯏꯅ ꯌꯦꯡꯕꯤꯔꯛꯀꯦꯕ ꯈꯨꯠꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯄꯪ ꯄꯪꯉꯤ ꯏꯇꯥꯎ ꯂꯩꯇꯧ ꯑꯕꯣꯛ ꯁꯥꯕꯤ ꯂꯩꯁꯥꯕꯤꯅ ꯇꯥꯛꯄꯤꯔꯝꯕꯗꯒꯤ ꯅꯈꯨꯠꯇꯣ ꯐꯗꯤꯒꯣꯝ ꯊꯣꯡꯕꯗꯒꯤ ꯅꯪ ꯑꯅꯥꯕ ꯈꯔ ꯐꯔꯦꯗꯅꯁꯦ ꯍꯌꯦꯡꯒꯗꯤꯅꯦ ꯂꯣꯏꯅ ꯐꯔꯅꯤꯗ ꯀꯩꯝ ꯋꯥꯔꯨꯅꯨ ꯏꯆꯥꯒꯤ ꯑꯩꯁꯤꯅ ꯑꯩꯈꯣꯏꯅ ꯑꯕꯣꯛ ꯁꯥꯕꯤ ꯍꯥꯏꯗꯅ ꯂꯛꯅꯕꯤꯔꯤꯕꯁꯦ ꯌꯥꯝ ꯐꯈ꯭ꯔꯦ ꯃꯍꯩꯕꯨ ꯌꯥꯝꯅ ꯍꯩꯔꯝꯃꯤꯅꯦ ꯃꯗꯣ ꯃꯥꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯅꯪ ꯅꯥꯕ ꯐꯔꯤꯅꯤꯁꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤꯒꯤ ꯃꯁꯤꯅ ꯊꯤꯟꯕꯁꯦ ꯐꯗꯤꯒꯣꯝ ꯊꯨꯝꯂꯒ ꯐꯩ ꯍꯥꯏꯕ ꯈꯪꯗꯦꯕ ꯃꯣꯏꯕꯨꯡꯅ ꯌꯥꯔꯤꯁꯦ ꯃꯇꯝ ꯊꯦꯡꯈꯤꯅꯕꯅꯤ ꯆꯠꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯆꯥꯎꯕꯜꯒꯤ ꯏꯪꯈꯣꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯍꯨꯔꯥꯟꯕ ꯃꯉꯥꯗꯣ ꯃꯔꯥꯏꯕꯛꯅ ꯂꯩꯔꯤꯁꯨ ꯉꯁꯤꯗꯤ ꯍꯨꯏꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯃꯈꯨꯠꯇ ꯕꯣꯔꯥ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯄꯥꯛ ꯆꯥꯎꯔꯕ ꯆꯥꯎꯕꯜꯒꯤ ꯏꯪꯈꯣꯜꯗꯨꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯄꯠ ꯄꯠ ꯊꯠꯇꯨꯅ ꯍꯨꯔꯥꯟꯕ ꯍꯧꯏ ꯑꯇꯨꯝꯕꯅ ꯇꯧꯗꯦꯟ ꯑꯩ ꯍꯋꯥꯏ ꯊꯔꯥꯛꯁꯤꯡꯁꯦ ꯂꯣꯏ ꯌꯦꯛꯂꯒꯦ ꯅꯪꯅ ꯑꯂꯨꯁꯤꯡꯁꯦ ꯇꯥꯜꯂꯨ ꯆꯠꯂꯨ ꯑꯗꯨꯒ
이따 뭐이모 능 너와 mayamse heklu 이따 레이퉁가 모이붕가나 미붕 kaya ma lakpa yengbiru hoi hoi taw haur uran bhaur haiduna tumba hoi tharak asum leptun heklakpana usek uya ngakthongnaba khindun thamliba pot adubu hek thengnarammi huran ba thabak tawrubana mamon mangsaduna mi oroboi khanna mabuk ningda khanne mi ma lepeni side oh ai ngasi sibasu wajadna ngasi se huran bigi tarani mapugi no mai to tara malani loire loi atumbai loire asi khanduna peri peri amuksu hai kura zawal aigidi yam sikhaktani yam hekjabun chati aibu amuktagi ngakpi matungdi ai huran jar ai nakhung paiduna hejari kura hairaga makhung soki thirakpada makhungdi leiramtri masida tumba mamainon khatuna yengdubabu putuli oidu leiramsida matomta ikai boy sauning boy putuli adubu phuktoklaga laktro langthore ira minai mujaside aibu mana kaya kelabni use aidi khura zawal lepna boy khaluraga ai hojikidubu itaw singnagadi hudaba sala chukbujuk mangonida matam mangan bayadi hoise amu hiagi haiduna hawaidu amu makha tang hi somduna aten makhutta pairakliba thangzawaduna lebak aludo khajik khajik taktoklaga alu tanaba kana hotnari kai alu no khangdi leinu phutpada panmasiwa ina rolma kit thuna tangi topsida mi yumuk lakna tawrise kar yangna tangi umta haiduna thangadu lebak adu khajik khajik taktoklaga thangzawadu leimaida yungsinduna alu sum talakpana phaidom tangkai yausilakpaduda leimai yungliba thangzawdu pop hektu tharaklamni huranba phari swai lawoi aten mamit adu ishinduna makutlona zaduna peri peri maswaire kura ai kano iroma janingman kitudane sum alu ani de loge laksab yamana sate etu ai yam tan ba ngamdeba saidagi kura ge alu singse leinu hutpu makai kaino ne tanto ngambana sate da siti kura hairaga mamit pangthorakpada kanasu leiramtri magi thangzau turakpagi makhulni khanglakpada aten mathabakta makhut adu mihulga phathajaduna hai utupunida thangzau si tarakpagi makhulda aina thawai paithokluredana huran bhaiba sinphamse kaya jugo chawduna teko mihulga se loi sekhakrene se shiramni dai haiduna aten makha tana amuk alu tan bahui maimusu noba pami kana nikli somduna moibung amadi leitum kana lakpara yengna asumna ngangnari itaw leitu makhoi sungai boina khura sawu yumda kibe changusiro aduga kanana khangma poro chitan lulamdrabaso sanalu papu kibu yai kaino sildi namthi yai ha namthi de pairangwani ba moi paisu parim ai khagi khura zawulse nong mahuran ma chathaudrebadi makhut nikpa leitumni masanari ka du kongthok makai masukum nei hui aishu madu khalam libani masanu pa ani tangphaisa ki aina sudai aina sum ta ki bwani tan bem sai adu kharadi chekchin chigo hoi tolitum laibuk sanging rusi haiduna prapra mangol karakpada chawbani ising haidok lambagi leikhom leinang tarab leimai aidu net luduna animak phatrak hek tu silami masida moibungna leitumge makhut asokpaduda nansing shaboi leitum chaina khoni heman kibana kani hekta laukthokirami ayo aya miyale laukai laukthokluраga masimbandu kanna mumen sinje leitum khonjela du kanana tadrabasu nusi thoinadi tarami wakhalama khantharuda kanano yenglagi kanna makhuta pudona mapairaga thongi poron sat kangdun thorakpabu uri leitumga moibungana tu sinnu leibadu nusi thoi asabuga loinana hai o noi ore hurama chali hai chide khangin doyen asidi parhata bigi hari basikari suta khidre leitum moibung anidi nusi thoi gi mangak samna siriba sanagilik kusada siriba khudo managi sana makhuta khuji mayam masiribdu ubada thakiduna leitumna hai itaw moibu sana sinsi tathalasi thili panthaba yajula haiduna nupi magi manak tamna sangsinna lig adubu thatnabu honare
ꯃꯣꯏꯕꯨꯡꯅ ꯀꯔꯤꯅꯣ ꯁꯤꯕꯨ ꯇꯠꯂꯨ ꯌꯥꯗꯦ ꯀꯔꯤ ꯂꯤꯛꯅꯣ ꯍꯥꯏꯕꯅꯤ ꯑꯗꯨꯝꯁꯨ ꯆꯥꯎꯈ꯭ꯔꯦ ꯁꯥꯃꯨ ꯑꯃ ꯄꯨꯟꯕꯕꯨ ꯌꯥꯅꯤꯅꯦ ꯏꯇꯧ ꯂꯩꯇꯧ ꯅꯪꯕꯨ ꯂꯤꯛꯁꯤ ꯆꯤꯡꯉꯣꯃꯤ ꯍꯣꯏ ꯑꯩꯁꯨ ꯆꯤꯡꯉꯤꯁꯤꯗꯤ ꯇꯠꯂꯨ ꯌꯥꯗ꯭ꯔꯦ ꯅꯨꯡꯁꯤꯊꯣꯏꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯣꯏꯂꯥꯎ ꯂꯧꯔꯛꯏ ꯍꯦ ꯀꯩꯅꯣ ꯍꯦ ꯊꯥꯗꯣꯛ ꯍꯨꯔꯥꯟꯕ ꯃꯤꯔꯩ ꯃꯆꯥ ꯁꯥ ꯄꯥꯕꯨꯡ ꯏꯃꯥ ꯑꯩꯕꯨ ꯍꯥꯠꯇꯣꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯅꯨꯡꯁꯤꯊꯣꯏꯅ ꯂꯥꯎ ꯈꯣꯡꯕꯁꯤꯗ ꯆꯥꯎꯕꯜ ꯀꯩꯅꯥꯍꯜꯁꯨ ꯇꯥꯔꯗꯨꯅ ꯇꯍꯥ ꯇꯍꯥ ꯃꯩ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯍꯩ ꯍꯨꯔꯥꯟꯕ ꯆꯪꯉꯤ ꯍꯣ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕ ꯆꯪꯉꯤ ꯃꯇꯧ ꯑꯁꯤꯗ ꯂꯩꯇꯨꯝ ꯃꯣꯏꯕꯨꯡ ꯑꯅꯤꯁꯨ ꯌꯥꯔꯣꯏ ꯈꯪꯗꯨꯅ ꯁꯅꯥꯁꯤ ꯍꯨꯗꯗꯤ ꯍꯨꯔꯒꯦ ꯈꯟ ꯂꯩꯁꯥꯕꯤ ꯃꯁꯥ ꯑꯗꯨ ꯇꯥꯞ ꯍꯦꯛꯇ ꯊꯥꯡꯗꯨꯅ ꯄꯨꯕ ꯍꯧꯏ ꯏꯇꯧ ꯂꯩꯇꯨꯝ ꯅꯨꯄꯤꯁꯤ ꯇꯨꯝ ꯍꯦꯛꯇ ꯊꯥꯡꯉꯁꯤ ꯃꯥꯅ ꯁꯤꯔꯤꯁꯦ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯁꯅꯥꯅꯤ ꯆꯦꯜꯂꯁꯤ ꯂꯥꯎ ꯁꯤꯕꯨ ꯇꯥꯔꯤ ꯇꯥꯎ ꯍꯣꯏ ꯇꯧꯃꯣꯏꯕꯨ ꯆꯦꯜꯂꯁꯤ ꯅꯨꯄꯤꯁꯤꯕꯨ ꯍꯦꯛꯇ ꯊꯥꯡꯉꯁꯤ ꯇꯥꯎ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯥꯕꯨ ꯊꯥꯡꯗꯨꯅ ꯆꯦꯟꯈ꯭ꯔꯕꯗ ꯆꯥꯎꯕꯜꯁꯨ ꯇꯥꯟꯅ ꯇꯥꯟꯅꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯣ ꯂꯩꯀꯥꯏ ꯏꯆꯥ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯍꯨꯔꯥꯟꯈ꯭ꯔꯦ ꯑꯣ ꯂꯩꯁꯥꯕꯤ ꯍꯨꯔꯥꯜꯂꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯏꯆꯥ ꯅꯨꯄꯤ ꯍꯨꯔꯥꯟꯈ꯭ꯔꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥ ꯅꯨꯄꯤ ꯄꯨꯈ꯭ꯔꯦ ꯍꯩꯃ ꯇꯥꯟꯅꯕꯤꯌꯣ ꯑꯃꯨꯛꯇ ꯇꯥꯟꯅꯁꯦ ꯍꯣ ꯂꯩꯀꯥꯏ ꯏꯆꯥ ꯂꯩꯁꯥꯕꯤ ꯍꯨꯔꯥꯟꯈ꯭ꯔꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯁꯨꯝ ꯇꯧꯔꯕꯗ ꯏꯪꯈꯣꯜꯗ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯇꯨꯝꯕ ꯑꯇꯦꯟ ꯃꯩꯃꯨꯁꯨ ꯃꯈꯨꯗ ꯕꯣꯔꯥꯎ ꯈꯥ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯆꯦꯟꯕ ꯍꯦꯛꯇ ꯍꯧꯏ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯨ ꯆꯥꯎꯕꯜ ꯑꯃꯗꯤ ꯀꯩꯅꯥꯍꯜꯅ ꯂꯥꯎꯕꯗꯨ ꯇꯥꯟꯅꯔꯛꯂꯗꯨꯅ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯊꯣꯛꯅꯔꯛꯂꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯃꯉꯥ ꯉꯁꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯁꯨꯔꯗꯨꯅ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕꯒ ꯀꯥꯎꯕꯒ ꯅꯦꯠꯄꯒ ꯑꯃꯨꯛ ꯇꯣꯏꯕ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯐꯨꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯃꯁꯤ ꯍꯨꯔꯥꯟꯕ ꯃꯉꯥꯁꯦ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯆꯤꯡꯅꯔꯛꯄ ꯊꯕꯛꯇꯤ ꯂꯤꯛꯂꯥꯞꯇꯁꯨ ꯁꯨꯗꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯃꯊꯤꯕꯣꯡ ꯆꯥꯔꯤꯕꯅꯣ ꯈꯜꯂꯤꯕꯅꯤ ꯐꯨꯕ ꯑꯃꯁꯦ ꯃꯃꯥꯏꯁꯦ ꯀꯥꯎꯁꯤꯜꯂꯨ ꯑꯃꯅ ꯁꯅꯥ ꯂꯨꯄꯥ ꯄꯣꯠꯆꯩ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯨꯔꯥꯟꯕꯗ ꯍꯦꯟꯗꯣꯔꯛꯇꯅ ꯂꯩꯁꯥꯕꯤ ꯐꯥꯎ ꯍꯨꯔꯥꯟꯕ ꯃꯈꯣꯏꯁꯤꯗꯤ ꯍꯥꯠꯇꯣꯛꯂꯒ ꯐꯒꯗꯧꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯈꯨꯜ ꯂꯩꯀꯥꯏ ꯆꯪꯗꯨꯅ ꯃꯈꯣꯏ ꯃꯉꯥꯕꯨ ꯐꯨꯊꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯁꯨ ꯈꯪꯍꯟꯈꯤ ꯎꯄꯥꯏ ꯂꯩꯇꯦ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯉꯥ ꯆꯩ ꯆꯥꯕ ꯇꯥꯈꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯅ ꯍꯧꯈ꯭ꯔꯕꯗ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ ꯑꯁꯣꯛꯄ ꯀꯌꯥꯗꯨ ꯍꯤꯗꯥꯛ ꯍꯥꯞꯅꯗꯨꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯝꯅ ꯑꯃꯨꯛꯁꯨ ꯉꯥꯡꯅꯔꯝꯃꯤ ꯂꯩꯇꯨꯝꯅ ꯑꯁ ꯑꯩ ꯁꯤꯔꯦ ꯏꯇꯥꯎ ꯑꯇꯨꯝꯕ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯅꯥꯗꯣ ꯑꯣꯍꯣ ꯅꯤꯡꯒꯣꯡꯗꯨꯗ ꯑꯃꯨꯛꯇ ꯅꯞꯄꯨ ꯍꯔꯦ ꯑꯩ ꯂꯣꯏꯔꯦ ꯃꯣꯏꯕꯨꯡꯅ ꯑꯩꯗꯤ ꯏꯇꯥꯎ ꯃꯣꯏꯕꯨꯡ ꯃꯥꯟꯕ ꯆꯤꯝꯕꯥꯜꯁꯦ ꯂꯣꯏꯅ ꯀꯥꯏꯔꯦ ꯌꯥꯔꯦ ꯋꯥꯒ ꯌꯥꯝꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯦꯕ ꯃꯩꯃꯨꯅ ꯑꯩꯁꯨ ꯏꯇꯥꯎ ꯁꯥ ꯃꯤꯠ ꯅꯥꯝꯃ ꯇꯥꯡꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯣꯏꯔꯣꯝꯒꯤ ꯃꯤꯁꯦ ꯄꯥꯡꯕꯒ ꯌꯥꯗ꯭ꯔꯦꯕ ꯑꯇꯦꯟꯅ ꯈꯣꯡ ꯑꯁꯨꯛ ꯇꯦꯟꯕ ꯑꯩꯕꯨꯁꯨ ꯃꯈꯣꯏꯅ ꯈꯣꯡ ꯊꯨꯗꯦꯛꯄꯤꯔꯛꯂꯦ ꯏꯇꯥꯎ ꯆꯩꯁꯨ ꯄꯥꯏꯗ꯭ꯔꯕꯗꯤ ꯆꯠꯄ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯇꯨꯝꯕꯅ ꯑꯩꯗꯤ ꯂꯐꯣꯏ ꯆꯥꯔꯨꯕꯒꯤ ꯑꯃꯥꯡꯁꯪ ꯆꯪꯕ ꯌꯥꯗ ꯂꯩꯔꯛꯄꯒꯤ ꯅꯤꯡꯒꯣꯡꯁꯦ ꯃꯣꯏꯅ ꯐꯖꯅ ꯀꯥꯎꯁꯤꯜꯂꯤ ꯃꯄꯥ ꯑꯣꯏꯈ꯭ꯔꯦ ꯑꯩ ꯑꯃꯥꯡꯁꯪ ꯆꯪꯕ ꯄꯨꯟꯁꯤꯒꯤ ꯌꯥꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯏꯇꯥꯎ ꯂꯩꯇꯨꯝ ꯉꯁꯤ ꯋꯥꯈꯜ ꯈꯖꯤꯛ ꯂꯥꯛꯄꯒꯨꯝ ꯃꯄꯨꯛꯅꯤꯡ ꯅꯧꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎꯁꯥ ꯏꯔꯜ ꯅꯠꯇꯅ ꯏꯔꯟ ꯁꯥꯕꯁꯦ ꯌꯥꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯔꯜ ꯍꯨꯔꯥꯜꯂꯤꯕꯁꯦ ꯌꯥꯝꯅꯃꯨꯛ ꯂꯥꯜꯂꯝꯂꯦ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯔꯁꯤ ꯆꯤꯡꯈꯣꯡꯒꯤ ꯂꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯉꯥꯃꯨꯛ ꯄꯨꯟꯅ ꯆꯠꯇꯨꯅ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯑꯉꯝꯕ ꯁꯨ ꯅꯣꯝꯗꯨꯅ ꯂꯩꯔꯨꯔꯗꯤ ꯃꯗꯨꯅ ꯐꯔꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅ ꯑꯩꯈꯣꯏꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯦ ꯑꯇꯨꯝꯕꯅ ꯏꯇꯥꯎ ꯂꯩꯇꯨꯝ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯑꯄꯪꯕ ꯃꯤꯇꯅ ꯈꯟꯕ ꯋꯥꯈꯜ ꯑꯣꯏꯔꯝꯂꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯨꯔꯥꯜꯂꯒꯨꯝꯁꯤꯀꯣ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯔꯁꯤ ꯍꯨꯔꯥꯟꯕ ꯇꯣꯛꯑꯁꯤ ꯑꯁꯨꯝꯅ ꯃꯁꯥꯗ ꯆꯩꯅꯥꯈꯣꯜꯅ ꯊꯦꯡꯂꯕꯇꯗ ꯍꯨꯔꯥꯟꯕ ꯃꯉꯥ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯁꯥꯅ ꯁꯨ ꯅꯣꯝꯗꯨꯅ ꯆꯤꯡꯌꯥ ꯑꯃꯗ ꯂꯩꯈꯤꯔꯝꯃꯤ